Lakhipuronline puthokchaba July ki tang ahum thangje numit ki Khomjinba Pao tabirasi ahanbada maroiba Pao Lakhipur ki MLA Kausik Raina Jogai Mathura High School bina kandida Bon Mahotsav Chayol hodokre Metric amasung Higher Secondary ki mahiroi singna handak phangadori mark asina thabak changba yaroi haiba wafamna silcharda pendapagi kholaw lawkre Nungtil pobop ta thokiba sel munbagi thodok amada silcharda mapa machadagi lupa lak ahumakhai senpham munkhre Nongin NGO na saphong lakibagi mari suba mapok kumon thoram online gi khuthangda pangthokre Manipurda ahanba oina passenger train chenbagi trial chathakre COVID-19 na khamtheng na waraba Tripura gi Manipuri khungang kharada chana thakna nabar potlam sing yanthokre amasung Assam dangarang nauna miyoi lising aniga chatruka hompu mapan COVID ki anuba case thengnakre laichada sina positive oibagi chang chada amada semik mapan marida hantarakre Haujik mapungoi pa pau tabirasi Humbudrani thoi suba Bon Mahotsav Chayol hodokpaga mari leinana ngarang Environment amasung Forest Department na silangduna Jogai Mathura High School bina kandida uchara thabagi thorom pangthokre Jogai Mathura High School gi ojamakok Silpojit Pal nami phama poiduna pangthokki ba thoromda Lakhipur gi MLA Sri Kausik Rai Chief Guest oina saruk yakhi Thoramda Lakhipur gi SDO amasung Kasar gi ADC Rut Liangthang Kasar Jila gi DFO Bhanu Sinha Lakhipur gi Range Officer Pavitra Das Durga Kanta Pande Bishwajit Debrai Helen Babu Singha Vidyapati Singha na chingba miyoi singna saruk yakhi matungda school asigi awada pagi matangda khanaraba matungda boundary wall ki damak lupa lak manga piragan hena lauthokhi Assam gi metric amasung higher secondary gi singna handak phangadoriba marksheet asina Masiga manaba thaki thabak changba yaroi haiba wafam na maram oiraga silchar gi tongan ma mafamda pendapagi kholaw lawkhre silchar AIDSO gi mute kangbu amana silchar ukil poti da leiba jila loisang gi mamang da pendaba phongdoklatuna leingak na masana yaduna semjaba formula aduna sema mark aduna thabak changba da karigi ayaba piroidabano haiki Lubasigi District Secretary Gaurachandra Das na haikibada Mahiroi singi apamba matungina parikhasi cancel oikiba nate Kendra Sarkar amasung atay rajya gi lengakna ayaba piraga karigidamak Assam Sarkar na thabak changbada ayaba piroidabano haikibaga loinana mahiroi singi punsibu arembada manghanbiganu haina phongdokki সরকার এই সিদ্ধান্ত নিয়েছে বিকল্প মূল্যায়ন পদ্ধতি নিয়েছে রাজ্যের ছাত্রছাত্রী সহ শিক্ষকরা তারপরেও এটা মেনে নিয়েছে কিন্তু আজকে এই বিকল্প পদ্ধতি যদি এমনটা হয় যে এই বিকল্প মূল্যায়ন দিয়ে ছাত্রছাত্রীরা ভবিষ্যতে কোনো চাকুরিতে আবেদন করার সুযোগ না পায় তাহলে এই মূল্যায়ন পদ্ধতির কোনো মানে নেই এই মূল্যায়ন পদ্ধতি অতি গুরুত্বপূর্ণতা হারাবে ছাত্রছাত্রীদের জীবন তাদের ভবিষ্যৎ অন্ধকারের দিকে যাবে ফলে এই অযৌক্তিক এবং অন্যায় সিদ্ধান্ত আমরা কোনো মতেই মানতে পারছি না এই অন্যায় সিদ্ধান্ত অযৌক্তিক সিদ্ধান্ত রাজ্যের ছাত্রছাত্রী সহ কোনো ধরনের কোনো অভিভাবক কোনো শিক্ষাপ্রেমী মানুষ এটা মেনে নিতে পারছে না এবং রাজ্য সরকারকে আমরা আন্দোলনের মাধ্যমেই বাধ্য করব যে অন্যায় এবং অযৌক্তিক সিদ্ধান্ত অবিলম্বে বাতিল করতে হবে Matam kharani sel munbagi thodok asi siljarda tarudraba matung amukhana asigumba thodok asi thokpa horagle ngarang irai numit siljarda nungtil pobok thokiba sel munbagi thodok amada lakminnaba mapa machadagi lupa lak ahum makhai gi senpham munkhre haire Filamda thokpa thodokum silchar malugram gi Joy Kumar Girls School mamangda mapa machana bike ta hek thunglakhibaga maninglomdagi lakhiba bike amada tonglakhiba miyoi anina sel happa makhoi gi bag adu mullaga pukhibani Paugi likhun matungina silchar SBI dagi lupa lak ahum makhai lauthoklaga mayumda halakhiba BSF ta thabak tawramba Sibaji Ramna mahaki machanupaga loinana makhoi gi bike ta malugram Joy Kumar Girls School mamangda hek kumthabaga maninglomdagi bike amada lakhiba miyoi ani aduna makhoi gi sel hapa bag adu khongjel yangna laklaga mullaga pukhibani hairi khudakta makhoina law khongduna tawbada miyam thoraklabasu phabangam hokhide hairi matungda malugram police station da FIR ama thangatki haina silchar dagi Ajit Das na paudam lagli Nongin NGO na sapong lakibagi mari suba mapok kumon thorong mari leinana
ngarang July ki tang anida Joint Secretary Laisram Satyajitna host oiduna Zoom mifam ama pangthokre thorom haugalakpada advisor Khaidem Birendra na maira chukhatki amasung Chairman Mutum Gunodhonna nongin gi firal chingat ki bagalenana video calling tawduna miyam punna jati gi sei punna sakminakhi General Secretary Sarat Laisram na welcome address Advisor Khaidem Birendra na keynote address VP Sapam Babahan Treasurer Pratima Devi Executive Biramohon Ningthaujam na chingba miyoi singna wangangki nakal amaromda nongin NGO gi damak lam pibada chauna saruk yaramba palarbon gi nongthombam prajalana laikidabada minute ani tumina leptuna taibang mapuda thoni jaki haina General Secretary Sarat Laisram na paudam lagli Manipur da ahanba oina passenger train chenbagi trial tawkhre Manipur gi ahanba oina passenger puduna chenba yananaba trial train ngarang ayuk pung 13 khara helakpa aduaida Jiribam railway station da thunglakre passenger pubagi train asi ngarang ayuk pung 9 makhai taba matamda Silchar railway station dagi passenger yaudabada bogi 10 puduna lakhi trial train aduda Nripen Bhattacharji Senior Public Relation Officer NF Railway Abdul Hakim CTO Silchar NF Railway DK Kakoti S Das D Bhagawati amadi S Roy Chaudhary na chingba miyoi singna yengsin bagi tharomda Nripen Bhattacharji Senior Public Relation Officer NF Railway na Paumi Singha unabada athuba matamda Bangai Chungpaudagi Silchar Phauba passenger train service thaba horagani haina phongdokhi Manipur gi khwaidagi sangba tunnel asi semba hek loibaga Imphal dagi train thaba horagani amadi India gi mafam da chatpagi khudong chabasu phanglagani July tha asida soidana passenger train service tawragani haibagi thajaba leire masi railway mantri Piyush Goyal na hodokani haina su phongdokhi Bangai Tampau to Silchar and then to any other part of the country. And that train will start within a short period. Our Honorable Railway Minister, Mr. Piyush Goyal, he may come to Manipur for that event. And the Manipuri people will be actually highly benefited when that train will be extended up to Bangai Tampau. And from Bangai Tampau onwards to Imphal, where that means works going in progress. So many tunnels we are preparing, and that means the construction of tunnel is going on full swing, and the longest tunnel in that section will be being constructed near Imphal, and when that tunnel will be completed, then the train will start from Imphal to any other parts of the country. COVID-19 gi anisuba wave manung asida khamthengnaw awaba taraba Tripura gi Manipuri khungang kharada cheng hawai thau thumna chingba chana thaknaba polam sing yenthokduna mateng pangkhre June gi tang 15 tagi mathang oina Putiba Welfare and Cultural Society amasung National Youth Program Tripura State na silangduna Khwai District ki Gaurnagar amasung Pohomura West District ki Komalghat Unung Manipuri khungangda awaba taraba Manipuri yauna atei phurup singda chana thaknaba polam sing piduna mateng pangkhi ngarang July gi tang ani Dholai District ki manung chanbada Kuchainala Manipuri khungangda chana thaknaba polam sing loinana khunja singda sil gi mateng su pangkhi Thauramadu Puthiba Welfare gi Thomi Singh Sinam Deepak Kumar Khetri Mayum Dhanajit Konthaujam Champalal K Biren amasung Khetri Mayum Ongbi Bina Devina Chingba Miyoi Singh Sarguya ki haina Agartala dagi RK Tarunjit na pautam lagli Silchar Medical College Layeng Sengdagi ngarang numidang wairamda thokiba COVID ki update matungina Layeng Seng asida COVID laichat asina maram oiraga miyoi amatta sikibagi paw leite Laichat asina layeng dunu leiba active case ki masingna chamaga marini masigi manungda niputarukna ICU da 32 na ventilator da aduga miyoi 32 na oxygen support ta leiri 46 জন পেশেন্ট কোভিড আইসিইউতে আছেন এবং 58 জন পেশেন্ট কোভিড ওয়ার্ডে ভর্তি আছেন 12 জন পেশেন্ট ভেন্টিলেটর সাপোর্টে আছেন এবং 72 জন পেশেন্ট অক্সিজেন সাপোর্টে আছেন গত 24 ঘন্টায় শিলচর মেডিকেল কলেজে করোনা উপসর্গ নিয়ে 19 জন পেশেন্ট ভর্তি হয়েছেন এবং 35 জন পেশেন্ট ডিসচার্জ হয়ে গেছেন
র্যাপিড অ্যান্টিজেন টেস্ট গত 24 ঘন্টায় 4টি স্যাম্পল পজিটিভ এসছে এবং RT-PCR 10টি স্যাম্পল পজিটিভ এসছে। করোনা সংক্রান্ত উপসর্গ নিয়ে গত 24 ঘন্টায় শিলচর মেডিকেল কলেজে কোনো রোগীর মৃত্যু হয়নি। COVID-19 बुलेटिन की मतुंगिना असम दंगरांग मियोय लिसिंग अनि चमरी गा यांखै हमदोय की मसादा COVID-19 पॉजिटिव ओबे थेंगनकी पॉजिटिव ओबे की चांग चादा अमा दशमिक मंगा मापन दा हंथरखरे मसिगी मनुंगदा कासार जिला दगी 39 हाइलाकंडी जिला दगी 13 अदुगा करीमगंज जिला दगी मियोय 39 की मसादा पॉजिटिव ओबे थेंगनकी राज्य सिगी मियोय लिसिंग अनि चमापन गा सुबना अनि हॉस्पिटल थादोखरे लायेंग चथदुना लेरिबा एक्टिव केस की मसिंगना लिसिंग कुनुमदोय चमापन गा 13 नि आसाम दंगरांग नौना मियोय 19 लाइचरसिना लैखिदबगा लोइनाना लैखिदबगी अपुनबा मसिंग लिसिंग मरी चंगा गा 39 सुख्रे मणिपुर दा मियोय चट्रुका यांखै तरुक की मसा दंगरांग COVID-19 पॉजिटिव ओबे थेंगनकी लाइचरसिदगी मियोय चट्रुका सुबना अहोम फादुना युमदा हनकी लायेंग चथदुना लेरिबा एक्टिव केस की मसिंगना लिसिंग मंगा चमापन गा 19 नि मणिपुर दंगरांग लाइचरसिना मियोय 13 लैखिदबगा लोइनाना लैखिदबगी अपुनबा मसिंग लिसिंग अमगा चामगा 19 सुख्रे भारत की हक्सेल अमसुंग याइफै युम्बा लोइसिंगे ngarang thokiba paw gi matungina haukiba pung 13 asida leibak asida laichadasina ngarang mioi chanipan ga yankhai humdoi leikidre aroibada maroiba paw amukhanna लखीपुर के MLA कौशिक रायना जोगाई मथुरा हाई स्कूल बिना कंडीदा वन महोत्सव चयोल हौदोखरे मेट्रिक अमसुंग हायर सेकेंडरी की महिरोई सिंगना हंदक फंगदौरिबा मार्क असिना थबक चंगबा यारोई हाइबा वाफमना सिलचरदा पेंदबगी खोलाव लावख्रे नुंगथिल पोबोबता थोकिबा सेल मुनबगी थौदोक अमदा सिलचरदा मपा मचादगी लुपा लाख 3 मखाइगी सेनफम मुनख्रे नोंगिन NGO ना साफोंग लक्कीबगी मरीसुबा मपोक कुमन थौरम ऑनलाइन की खुथांगदा पांगथोखरे मणिपुरदा अहानबा ओइना पैसेंजर ट्रेन चेनबगी ट्रायल चथखरे COVID-19 ना खमथेंग ना वाराबा त्रिपुरा की मणिपुरी खुंगंग खरदा चाना थकना नबा पोटलम सिंग यंथोखरे अमसुंग आसाम दंगरांग नौना मियोय लिसिंग अनिगा चट्रुका होमफु मापन कोविड की अनोबा केस थेंगनखरे लाइचदसिना पॉजिटिव ओबगी चांग चादा अमा दशमिक मापन मरीदा हंथरखरे लखीपुर ऑनलाइन YouTube चैनल की खोमजिनबा पाव संदोकजबा ngasi gi oinadi matang asida loijare।